Ine ya? Cangang amaga bora phung sabadu plate amtaga piu ba? Kari no ne mani nangwa. Ngasi di bora plate ama piu ga na hairisibo. Nahangai di thau saya de liver sau khat le na no mo ta sa de. Kaino ni ne? Ngasi di monda khara nungai ba? Nong phadok sa babu kaidoege chathok ne khalaba. Natti ne kari monda no. Bora asab ga saning kai nungai ri ba monda du ko. Ine ya? Kaino ni? Aisi Central School gi regular post oza khalle. Adu gi ne. Central gi ni na tholok ti sauramani. Kaya ga dai phangdauri ya. Moi gi 7 p haiduni na. Hojik ki oina di kunthra ngamu phangni. Ado probation hek loibaga yankhai di setna yongni. As adidi nang di sel thampam lai dori ne tawri sidi ha. Adu tabana kai ta dori ba. Lamphel de ne as thabak mapung ga sa khajani ne. Phare narai bak phai. Ine. Khoi di sanbi se lairik su phana hokjerak padi. Ine na laira bani na makha tamhan ngamdre. Noi do na makha tam thalamadi kari no thaba inkhang ai nga su yang hanja ba. Class 12 khaktana di kari tawruni hojik matam sida. Ha ine na hotel phamba siwana matiang pang laire tana. Sanbi bo. Masa su am phajai sidi. Nupa phabama khutta sat as lai khaponi. Nang ne ngang thorak pasidi bo. Chumam ni dai ne. Yune numidang wairam cha bora gi inari ba pakhang mayam bom ti. Se sa bora do sta laire. Ine. Muru otik pamta ga pipi ubai ne. Ho. Nang madi nupa phaba hairi. Hojikkan di ina kunba tolop chaba nupi weni yengnari. Nupa singchi yam singe. Khondre. Ha. Sida chabora chaba lai singdu di tabja sari bai duni. Hanu hana nupi angang lai bana bu kharkhit heli dai bu. As. Bora saba sidi awbajani ne. Sangang siga sidi kainom ni ne. Hawbane. Tolo su saram ni na sidagi di khara toina saro lao he yam liksela no ibungo sum likpada nayum phangi panda leido nang toiba ine gang thorak pasidi be ima indom sa hen thoi gi marega yam horamdreda nga loina len thokre haye haima amta songamdrabo khara budi chongame khara lekpani se yani sidi ngasi gi konarani kaya la hoya mapun su phadra sibu lauraroi haye ado aina lupa kundi thamamabani phare haima tamania yam thajadi urudre kaideda masak phajaba leisabina bu mi uradi kadai digi soidro adui natira aikhoi hotel da chamaina kaino charga phamamne di wakhalsu oirude aide oza khalle ye regular adu harau bo phongdo iba kaino haisibo harau babu nathanda phongdokpa yabro aikhoi kaino ma pijawo lekmalasu sumna chai haibani ko tamani pijani tolob hek phangbaga ne chak chasi yahongan bi natadi talli ko idi yahongan bira thengbira ma hekta torodong ne me ine kaya tare aisha kuntra hek thana moi bunga kaino bora sidi tangamena sada bu kuibana ra karino plate ta kundagi di taba phangaroi nangoi bagi phanayam dum happy ramni ne amania yamni iko inamma oido bi da lekseluradi to ahidi tamani na tolop hek phangbaga yahongan bi pizani ga haido chingbu chingnareda adudi soiroi pede da ne sat se ine sales da lera kada amuk chalu khige hayeng dai di class logodam ni khara aurai ru da yaroi ai di angang taktong ni na haiba Bema ayengoi sagau yang le ranu koli adudagi amang basingdo phengdok chamthok toro tamani phau thawak phangi kaidano mangkhai manguraga kona neba mana metric thagi bado sahi ga tap tagi semdoga aise metric su 12 su first division neba subject su letter chatliba aidi haina phagera pharoira
ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯁꯤꯗ ꯁꯨꯝ ꯃꯤꯡ ꯆꯟꯁꯤꯟꯁꯦꯗꯅ ꯍꯥ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯃꯥꯟꯅꯕꯤꯈꯩ ꯂꯣꯏꯅ ꯏꯝꯐꯥꯜꯗ ꯗꯦꯜꯂꯤꯗ ꯕꯦꯡꯒ꯭ꯂꯣꯔ ꯆꯥꯟꯗꯤꯒꯔꯗ ꯂꯣꯏꯅ ꯇꯝꯅꯈ꯭ꯔꯦꯗꯅ ꯇꯝꯃꯨ ꯌꯥꯗꯪꯒꯩ ꯁꯤꯈꯥꯡ ꯈꯥꯡꯈꯤꯕꯗꯣ ꯑꯁ ꯑꯗꯨꯏ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯃꯤ ꯏꯃꯥꯟꯅꯕꯤꯈꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯂꯥꯁ ꯑꯃꯅꯤ ꯂꯣꯏꯅ ꯍꯦꯟꯈ꯭ꯔꯕꯗꯣ ꯃꯣꯏꯒ ꯃꯥꯟꯅꯗꯧꯗꯣ ꯅꯪꯅ 12 ꯄꯥꯁ ꯇꯧꯕ ꯀꯨꯝꯗꯨꯗ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯕꯕꯥꯅ ꯀꯟꯅ ꯅꯥꯗꯅ ꯇꯧꯈꯤꯕꯗꯣ ꯏꯃꯥ ꯀꯟꯕꯁꯨ ꯉꯝꯍꯧꯈꯤꯗꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕꯒ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯩꯖꯔꯝꯕꯗꯨꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯌꯥꯔꯦꯕ ꯏꯃꯥ ꯑꯁ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯅꯣꯕ 이동자 ꯄꯥꯛꯄꯤꯌꯥ 생주가 보라가도 양카이데 요모 ꯑꯥ 망갈라 따부두수 카라 야왈로 자라 와루게 ꯑꯗꯣ ꯅꯪꯗꯤ ꯉꯁꯤꯗꯤ ꯊꯕꯛ ꯊꯦꯡꯉꯤꯅ ꯍꯣꯏ ngasi ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯁꯈꯪ ꯃꯥꯏꯈꯪꯅꯕ ꯑꯗꯒꯤ ꯃꯥꯁꯨ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯈꯔ ꯇꯧꯕ ꯁꯦ ꯍꯌꯦꯡ ꯇꯣꯁ ꯍꯧꯅꯕ ꯕ꯭ꯔꯦꯗꯅꯤ ꯑꯍꯨꯝꯅꯤ ꯆꯥꯝꯃ ꯄꯤꯔꯛꯑꯣ ꯌꯥꯡꯈꯩꯗꯪ ꯄꯤꯔꯛꯑꯣ ꯑꯩꯒꯤꯗꯣ ꯊꯥꯗꯔꯔꯣꯏꯒꯦ ꯍꯣꯏ 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 ꯐꯝꯃꯣ ꯑꯩ ꯄꯤꯔꯛꯑꯒꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯆꯟꯕꯤꯅ ꯋꯥ ꯂꯥꯟꯒ ꯉꯥꯡꯗꯦ ꯁꯥꯎꯅꯔꯤꯔꯣ ꯑꯣ ꯑꯩꯒ ꯋꯥ ꯈꯔ ꯍꯥꯏꯅꯕ ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ ꯆꯟꯕꯤ ꯗꯣꯝꯆꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯕ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯆꯦ ꯑꯣ ꯃꯅꯤꯗꯣ ꯁꯨꯝꯗꯨꯔꯣ ꯍꯣꯏ ꯑꯣ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯨꯜꯒꯤ ꯔꯤꯒꯨꯂꯔ ꯑꯣꯖꯥ ꯈꯜꯂꯦꯌꯦ ꯍꯔꯥꯎꯔꯤꯅꯦꯗꯅ ꯕꯣꯔꯥꯒ ꯆꯥꯔꯝꯃꯤ ꯃꯥꯕꯣ ꯍꯣꯏꯅꯦ ꯂꯝꯐꯦꯜꯗ ꯇꯥꯅꯤꯒꯁꯨ ꯍꯥꯏ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯅꯤ ꯃꯣꯏ ꯑꯣꯖꯥ ꯋꯥꯠꯄꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯍꯦꯛ ꯀꯧꯕꯅꯤ ꯊꯥ ꯐꯥꯗ꯭ꯔꯤꯀꯥꯟꯗꯁꯨ ꯔꯤꯒꯨꯂꯔ ꯑꯣꯖꯥꯗꯣ ꯖꯣꯏꯟ ꯇꯧꯔꯛꯂꯗꯤ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯈꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡꯗꯣ ꯀꯌꯥꯅꯣ ꯑꯗꯨꯒꯤ ꯇꯣꯂꯣꯞ ꯄꯤꯊꯣꯛꯑꯒ ꯍꯦꯛꯇ ꯇꯣꯛꯍꯜꯂꯛꯄꯅꯤ ꯋꯥꯁꯨ ꯌꯥꯝ ꯋꯥꯏꯅ ꯃꯥꯗꯤ ꯇꯜꯂꯦꯅ ꯊꯥꯗ꯭ꯔꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯅꯤꯌꯦ ꯃꯥꯅꯗꯤ ꯇꯣꯂꯣꯞ 35,000 ꯍꯧꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯕꯦꯁꯟ ꯂꯣꯏꯔꯒ 50ꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤꯗ ꯇꯣꯂꯣꯞꯄꯨ ꯄ꯭ꯔꯣꯕꯦꯁꯟ ꯂꯣꯏꯔꯒ ꯈꯪꯍꯦꯟ ꯍꯦꯟꯒꯠꯄ ꯍꯥꯏꯕ ꯂꯩꯕꯗꯧꯅ ꯍꯣꯏ ꯑꯦꯅꯨꯋꯦꯜ ꯏꯟꯀ꯭ꯔꯤꯃꯦꯟꯒꯗꯤ ꯈꯔ ꯍꯦꯟꯒꯠꯂꯒꯗ꯭ꯔꯥ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯐꯥꯔꯕꯅꯤꯀꯣ ꯑꯗꯨꯒꯗꯤ ꯀꯥꯏꯗꯩ ꯈꯪꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯟꯅꯔꯤꯕ ꯆꯝꯕꯤꯒꯅ ꯑꯣ ꯃꯤ ꯃꯆꯥ ꯊꯕꯛ ꯈꯟꯈ꯭ꯔꯦ ꯑꯗꯨꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯨ ꯃꯥꯅ ꯄꯥꯝꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯍꯧꯗ꯭ꯔꯦꯗꯅ ꯏꯃꯥ ꯏꯆꯥ ꯁꯨꯝ ꯍꯥꯏꯅꯔꯝꯕꯅꯤꯗ ꯃꯥꯅꯁꯨ ꯍꯦꯛ ꯈꯣꯏꯔꯥꯡꯖꯕ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯅ ꯍꯧꯔꯛꯏꯗꯅ ꯍꯧꯖꯤꯛꯁꯨ ꯇꯝꯒꯦ ꯍꯥꯏꯔꯗꯤ ꯇꯝꯕ ꯌꯥꯔꯤ ꯀꯩꯅꯣ ꯃꯃꯥꯟꯅꯕꯤꯅ ꯀ꯭ꯂꯥꯁ ꯍꯦꯟꯕꯒꯤꯅꯦ ꯃꯥꯅ ꯃꯈꯥ ꯇꯝꯃꯨ ꯌꯥꯈꯤꯗ꯭ꯔꯤꯗꯣ ꯆꯀ꯭ꯔꯤꯗꯤ ꯅꯪꯁꯨ ꯈꯪꯉꯝꯅꯤꯗ ꯌꯥꯔꯦꯕ ꯏꯃꯥ ꯀꯔꯤ ꯏꯍꯩ ꯇꯝꯕꯕꯨ ꯊꯦꯡꯕ ꯉꯟꯕ ꯂꯩꯕ꯭ꯔꯣ ꯁꯦ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯅ ꯊꯕꯛ ꯌꯥꯎꯔꯤꯗꯨꯁꯨ ꯐꯨꯗ ꯕꯦꯀꯔꯤꯗꯅꯤꯗꯅ ꯉꯁꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯂꯛꯑꯦ ꯈꯔ ꯇꯝꯃꯨꯗꯅ ꯇꯥꯁꯤ ꯑꯣ ꯐꯨꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯇꯔꯥꯏꯅ ꯄꯪꯇꯧ ꯇꯧꯁꯤꯟꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯥꯏ ꯁꯨꯄꯔꯚꯥꯏꯖꯔ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦꯅ ꯍꯥꯏꯕꯗꯣ ꯐꯨꯗ ꯁꯦꯐꯇꯤ ꯁꯨꯄꯔꯚꯥꯏꯖꯔ ꯀꯧꯋꯦꯕ ꯃꯣꯏꯁꯦ ꯐꯨꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯕꯦꯀꯔꯤꯒꯨꯝꯕ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯕꯤꯖꯤꯅꯦꯁꯀ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯌꯥꯎꯗꯕ ꯌꯥꯔꯝꯗ꯭ꯔꯦ ꯃꯣꯏꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯕꯗꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯁꯦꯅꯤꯇꯔꯤ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝ ꯌꯦꯡꯁꯤꯟꯅꯕꯒꯤ ꯊꯕꯛꯁꯦ ꯐꯨꯗ ꯁꯦꯐꯇꯤ ꯁꯨꯄꯔꯚꯥꯏꯖꯔꯅ ꯇꯧꯋꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯐꯨꯗ ꯕꯤꯖꯤꯅꯦꯁꯇ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯗꯅ ꯑꯆꯥ ꯑꯊꯛ ꯁꯦꯝ ꯁꯥꯕꯒꯤ ꯁꯤꯒꯨꯝꯕ ꯐꯨꯗ ꯍꯦꯟꯗꯂꯔ ꯃꯌꯥꯝꯁꯤꯕꯨ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅꯅꯦ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯣꯏꯕ ꯂꯨꯕ ꯅꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏ ꯆꯟꯕꯤꯗꯤ ꯍꯥꯏꯅꯔꯤꯕꯅꯤ ꯍꯣꯇꯦꯜ ꯄꯣꯠ ꯌꯥꯝ ꯁꯤꯠꯂꯤꯁꯤꯁꯨ ꯃꯥ ꯂꯩꯕꯒꯤꯗꯤ ꯅꯥꯟꯕꯅꯤꯅ ꯃꯤ ꯆꯪꯅꯤꯡꯕ ꯍꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯃꯤ ꯑꯃꯅꯗꯤ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯕ ꯀꯅꯥꯗꯤ ꯌꯥꯏ ꯏꯕꯦꯝꯃ ꯐꯣꯁꯇꯦꯛ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯀꯥꯡꯕꯨꯅ ꯑꯣꯏꯒꯗꯕ
ꯚꯦꯂꯤꯠ ꯑꯣꯏꯕ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕ ꯐꯨꯗ ꯕꯤꯖꯤꯅꯦꯁ ꯑꯣꯄꯔꯦꯇꯔꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯉꯥꯛꯀꯗꯕ ꯂꯨꯕ ꯅꯥꯟꯕꯒꯤ ꯅꯤꯌꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯥꯝ ꯂꯨꯔꯤꯅꯦ ꯍꯥꯏꯔꯤꯁꯤꯗꯤ ꯕꯦꯝꯃ ꯌꯥꯝ ꯂꯨꯔꯤꯖꯥꯠꯅꯤ ꯏꯗꯣꯝꯆꯥ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯇ꯭ꯔꯦꯅꯤꯡꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯕ ꯌꯥꯔꯦ ꯐꯁꯥꯏꯅ ꯄꯤꯕ ꯐꯣꯁꯇꯦꯒꯤ ꯚꯦꯂꯤꯠ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯐꯨꯗ ꯕꯤꯖꯤꯅꯦꯁ ꯑꯣꯄꯔꯦꯇꯔꯁꯤꯡꯅ ꯃꯁꯤꯒꯤ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯁꯨꯄꯔꯚꯥꯏꯖꯔꯒꯤ ꯄꯣꯁꯁꯦ ꯍꯥꯞꯇꯕ ꯌꯥꯗꯦ ꯏꯆꯦ ꯍꯥꯏꯁꯤꯅꯗꯤ ꯑꯗꯨꯒꯤ ꯁꯔꯇꯤꯐꯤꯀꯦꯠꯇꯣ ꯄꯥꯏꯔꯗꯤ ꯌꯥꯝ ꯀꯥꯟꯅꯕꯒꯤ ꯋꯥꯅꯤꯅꯦ ꯂꯩꯉꯥꯛꯀꯤ ꯊꯕꯛꯃꯛ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯂꯦꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯦꯕꯀꯣ ꯌꯥꯗꯣꯏꯅꯤ ꯑꯁ ꯏꯆꯦ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡꯗꯣ ꯁꯦꯜ ꯀꯌꯥꯝ ꯆꯪꯒꯦꯕ ꯅꯪꯕꯨ ꯇꯧꯅꯤꯡꯉꯤꯔꯣ ꯍꯣꯏ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯛꯏꯕ ꯁꯤꯗ ꯍꯣꯇꯦꯜꯁꯤꯗꯗꯤ ꯀꯥꯏꯗꯒꯤ ꯍꯅꯨ ꯍꯟꯊꯤ ꯈꯣꯡꯇꯦꯡ ꯃꯤꯇꯥꯡ ꯂꯣꯏ ꯁꯨꯔꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯣꯏꯗꯧꯒꯅꯦ ꯌꯥꯝ ꯁꯥꯎꯒꯠꯄ ꯌꯥꯎꯋꯤꯗ ꯑꯩ ꯍꯣꯗꯣ ꯅꯪꯅꯕꯨ ꯇꯧꯅꯤꯡꯉꯗꯤ ꯏꯆꯦ ꯁꯤꯜꯂꯛꯀꯦ ꯁꯦꯜꯁꯨ ꯀꯌꯥꯝꯕꯨ ꯆꯪꯂꯨꯅꯤ ꯍꯥꯏꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯑꯗꯨꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯥꯏꯔꯗꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯃ ꯌꯦꯡꯕ ꯌꯥꯏꯗꯅ ꯊꯕꯛꯀꯤꯗꯤ ꯁꯣꯏꯗꯅ ꯐꯪꯅꯤꯅ ꯏꯆꯦ ꯑꯩ ꯍꯦꯛꯇ ꯇꯝꯃꯒꯦ ꯑꯗꯣ ꯀꯅꯥꯅ ꯄꯤꯗꯣꯏꯅꯣꯕ ꯇ꯭ꯔꯦꯅꯤꯡꯁꯦ ꯐꯨꯗ ꯁꯦꯐꯇꯤ ꯇ꯭ꯔꯦꯅꯤꯡ ꯑꯦꯟ ꯁꯔꯇꯤꯐꯤꯀꯦꯠ ꯁꯝꯅ ꯐꯣꯁꯇꯦꯛꯀꯤ ꯃꯈꯥꯗ ꯇꯧꯒꯗꯕ ꯑꯣ ꯐꯁꯥꯏꯅ 2017ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯣ ꯄꯨꯟꯅ ꯀꯣꯔꯁ 25 ꯂꯩ ꯂꯦꯚꯦꯜꯅ 3 ꯕꯦꯁꯤꯛ ꯍꯥꯏꯕ ꯑꯃ ꯑꯦꯗꯚꯥꯟꯁ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯕ ꯑꯃꯒ ꯏꯆꯦ ꯂꯦꯚꯦꯜꯗꯣ 3ꯃꯛ ꯂꯣꯏꯅ ꯇꯝꯃꯁꯨ ꯇꯝꯒꯦꯕ ꯑꯗꯣ ꯃꯐꯝꯗꯣ ꯉꯥꯏꯈꯣ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯏꯗꯤ ꯏꯁꯜꯂꯛꯈꯤꯕꯅꯤꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯌꯥꯎꯈꯤꯕꯅꯤꯅꯦ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯇꯨ ꯑꯩ ꯍꯥꯏꯔꯛꯀꯦꯀோ www.fostec.fasai.gov.in ꯁꯤꯗꯩꯗꯅꯦ ꯅꯪ ꯑꯝꯇ ꯌꯦꯡꯉꯣ ꯏꯆꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯩ ꯑꯝꯇ ꯁꯤꯜꯍꯧꯒꯦꯀꯣ ꯁꯤꯟꯗ꯭ꯔꯁꯨ ꯂꯧꯍꯧꯔꯣ ꯀꯩꯗꯧꯔꯒꯦ ꯄꯤꯔꯣ ꯑꯗꯨꯏꯗꯤ ꯑꯩꯅꯁꯨꯈꯔ ꯀꯨꯞꯅ ꯍꯦꯛ ꯍꯪꯂꯛꯑꯒꯦ ꯑꯗꯨꯒ ꯀꯣꯛ ꯇꯝꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏ ꯏꯆꯦ ꯍꯩꯃꯥ ꯑꯁ ꯑꯩꯗꯤ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗ ꯕꯣꯔꯥ ꯊꯥꯗꯕꯒ ꯂꯣꯏꯅ ꯀꯥꯎꯏ ꯑꯗꯣ ꯄꯥꯛꯄꯤ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏ ꯇꯥꯔꯦꯍꯦ ꯑꯗꯣ ꯅꯆꯤꯟ ꯅꯅꯥꯎ ꯋꯥꯔꯤ ꯁꯥꯎ ꯑꯩ ꯕꯣꯔꯥ ꯊꯥꯗꯒꯦꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯕꯦꯃꯥꯎ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯅꯆꯦ ꯂꯥꯛꯑꯅꯤ ꯂꯣꯏꯁꯤꯜꯂꯣꯅꯦ ꯂꯣꯏꯔꯦ ꯏꯃꯥ ꯏꯃꯥ ꯁꯝꯁꯦ ꯈꯔ ꯆꯣꯠꯂꯦꯅ ꯁꯨꯝ ꯀꯪꯍꯜꯂꯝꯕꯅꯦ ꯌꯥꯔꯗ꯭ꯔꯣ ꯏꯃꯥ ꯇꯩꯊꯣꯛꯄꯤꯌꯨꯔꯥ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯏꯃꯥ ꯑꯗꯨꯅꯤꯗꯅ ꯑꯁ ꯃꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯏꯆꯥꯗ ꯀꯌꯥꯗꯤ ꯄꯛꯆꯔꯕ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅꯦ ꯏꯃꯥꯒꯤꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯥ ꯃꯅꯝꯒ ꯅꯝꯕꯤꯔꯒꯦ ꯍꯣꯏ ꯏꯃꯥ ꯌꯦꯡꯉꯣꯏ ꯅꯆꯦꯅ ꯃꯉꯥꯜ ꯑꯃ ꯁꯠ ꯄꯤꯕꯗꯒꯤ ꯏꯆꯥꯅ ꯊꯋꯥꯏ ꯌꯥꯎꯕꯒ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯗꯨ ꯂꯣꯏꯁꯤꯜꯂꯦ ꯃꯇꯥ ꯆꯥꯒꯨꯝꯃꯗꯅ ꯃꯥꯅ ꯌꯥꯎꯔꯤꯕ ꯕꯦꯀꯔꯤꯗꯨꯒꯤ ꯃꯤ ꯑꯃ ꯋꯥꯠꯂꯤ ꯊꯕꯛ ꯀꯧꯔꯤ ꯍꯥꯏꯕꯗꯨꯒ ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯛꯄꯒ ꯃꯄꯥ ꯆꯥꯗꯅ ꯏꯆꯥꯕꯨ ꯈꯜꯂꯦꯗꯅ ꯍꯔꯥꯎꯕ꯭ꯔꯥ ꯏꯃꯥ ꯍꯩꯃꯥ ꯍꯔꯥꯎꯗꯗꯤ ꯀꯩꯅꯣ ꯏꯆꯥꯅ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯊꯕꯛ ꯑꯃ ꯐꯪꯉꯕꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯔꯥꯎꯏ ꯀꯩꯅꯣ ꯍꯤꯡꯉꯣꯏ ꯏꯃꯥꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯗꯣ ꯀꯨꯏꯔꯔꯣꯏ ꯐꯪꯉꯅꯤ ꯃꯗꯨ ꯍꯦꯛ ꯐꯪꯕꯒ ꯏꯆꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯊꯣꯛꯀꯦ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯑꯌꯥ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯔꯤꯅꯣ ꯀꯣꯟꯁꯤꯜꯂꯛꯀꯅꯨꯅꯦ ꯅꯪꯕꯣ ꯅꯐꯤ-ꯅꯔꯣꯡ ꯑꯗꯨ ꯂꯣꯏꯅ ꯏꯁꯨꯞ ꯁꯨꯞꯄꯅꯤꯅꯦ ꯃꯁꯤꯗꯤꯕ ꯏꯃꯥ ꯒꯥꯔꯤ ꯃꯆꯥꯗꯨꯃ ꯂꯩꯔꯗꯤ ꯏꯆꯦꯗ ꯁꯨꯝ ꯌꯦꯠꯄꯁꯦ ꯌꯦꯠꯇꯕ ꯌꯥꯔꯦꯀꯣ ꯍꯣꯏ ꯂꯩꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯔ ꯑꯗꯨꯛ ꯌꯦꯠꯄ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯅꯆꯦꯁꯤ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯕꯦꯝꯃ ꯃꯥꯅ ꯁꯤꯟꯕꯤꯗꯅ ꯅꯪ ꯃꯉꯥꯜ ꯑꯃꯗꯤ ꯐꯪꯖꯔꯕꯅꯤ ꯍꯣꯏ ꯕꯥ ꯀꯥꯎꯔꯣꯏꯕ ꯏꯃꯥ ꯅꯆꯦ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯣ ꯊꯣꯔꯛꯑꯦ ꯕꯦꯝꯃ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯦ ꯏꯃꯥ ꯆꯝꯕꯤ ꯅꯆꯦꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ
ꯊꯦꯡꯗꯦꯗ ꯏꯆꯦ ꯁꯦ ꯁꯤ ꯇꯤꯐꯤꯟꯁꯦ ꯁꯦ ꯁꯤꯡꯖꯨ ꯃꯌꯥꯝꯒ ꯌꯥꯎꯔꯕꯅꯤ ꯀꯥ ꯑꯃꯗꯅ ꯊꯣꯏꯗꯤꯡ ꯑꯗꯒꯤ ꯍꯋꯥꯏ ꯑꯁꯨꯕ ꯑꯩꯈꯣꯏ ꯉꯥꯔꯤꯒ ꯌꯥꯎꯕꯅꯤ ꯀꯦꯂꯤꯆꯅꯥꯁꯨ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯃꯔꯛꯇ ꯃꯌꯥꯝ ꯆꯥꯃꯤꯟꯅꯧꯀꯣ ꯑꯁ 이마나비게도 하라보는 로이라니. 이제 잘라시라 두디야. 자시. 이마 잘루키게. ꯍꯣꯏ 이놈자 잘루키게. ꯍꯣꯏ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨ 호이 이놈자. ꯇꯞꯅ ꯌꯦꯡꯉꯒ ꯊꯧꯀꯣ 호이 이놈자. 이비엠 ꯂꯩꯀꯥ ꯇꯥꯔꯦ ꯃꯤ ꯃꯌꯥꯝ ꯄꯣꯠ ꯇꯝꯕꯒꯤ ꯉꯥꯏꯅꯗꯅ ꯂꯩꯔꯦ ꯕꯣꯔꯥꯁꯤꯡꯗꯨ ꯑꯣꯜꯂꯨꯔꯥꯎ ꯇꯦꯕꯜꯁꯤꯡꯗꯨꯗꯤ ꯐꯖꯅ ꯇꯩꯊꯣꯛꯑꯝꯃꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯌꯣꯝꯁꯤꯜꯂꯛꯑꯅꯤ ꯁꯠ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯩ ꯄꯥꯛꯅꯝꯁꯦ ꯇꯣꯠꯊꯣꯛꯀꯦ 이네 호텔 지붕이 레브로 오 이네 하이마 마니야 구다 꾸이래다 이네 타자다나 행라이 그노니네 타바마 짤루바 아다 이네 호텔시 난무수 얌 날름메 미수 얌 뜰레 adagi sanbi su krai de noi ne hek masana nana sat pe se uba sum wari su sadu kui na sangli jane o khoi sanbi do amase pakpi na sindana supervisor gi thabak masa ma paijari hema private ki ni da o tolopti yam ponte da private ki na bu nangi da na central gi sunate mana ne thawai aujana sat pa se masi ubada dum ine dum nungai re sum ꯅꯤꯡꯉꯝꯗꯕ ꯑꯃ ꯂꯩꯕꯗꯣ ꯈꯔꯗꯤ ꯐꯔꯦ ꯏꯅꯦ ꯍꯣꯏꯗꯤ ꯆꯩ ꯀꯥꯕ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯕ ꯍꯥꯏꯗꯨ ꯇꯥꯔꯦꯅꯦ ꯍꯣꯇꯦꯜꯁꯨ ꯃꯤꯅ ꯌꯣꯝꯃꯦ ꯐꯖꯅꯁꯨ ꯁꯤꯠꯂꯝꯅꯤꯅꯦ ꯑꯣ ꯑꯗꯨꯕꯨꯗꯤ ꯁꯤꯠꯂꯦ ꯆꯟꯕꯤꯅꯒ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯏꯊꯟꯗ ꯍꯣꯠꯅ ꯉꯝꯗꯗꯅ ꯂꯩꯀꯥꯕꯨ ꯈꯔ ꯌꯥꯎꯍꯜꯂꯤꯁꯤꯅꯦ ꯍꯥꯟꯅ ꯅꯥꯟꯕꯒꯤ ꯃꯊꯛꯇ ꯍꯦꯟꯅꯕꯨ ꯅꯥꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯡꯉꯤ ꯊꯛꯏꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯤꯅꯁꯨ ꯆꯥꯅꯤꯡꯍꯜꯂꯦ ꯍꯥꯏꯕ ꯏꯅꯦ 시수네 잔비나 모기 푸드 세프티 슈퍼바이저기 트레이닝 ꯆꯠꯂꯨꯕꯗꯒꯤ ꯈꯪꯉꯛꯄꯅꯦꯅ ꯑꯩꯕꯨꯁꯨ ꯅꯣꯡꯃꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯌꯥꯎꯍꯜꯂꯦ ꯂꯨꯕ ꯅꯥꯟꯕꯒꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯐꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁ ꯑꯃꯒ ꯂꯧꯊꯣꯛꯑꯦ ꯃꯈꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯂꯥꯛꯇꯨꯅ ꯌꯦꯡꯉꯝꯃꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯣꯏꯅꯅꯦ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯕꯗ ꯊꯥꯎ ꯍꯦꯟꯅ ꯉꯧꯗꯅꯕ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯊꯥꯎ ꯍꯟꯖꯟ ꯁꯤꯖꯤꯟꯅꯗꯅꯕ ꯌꯥꯝ ꯇꯥꯛꯑꯝꯃꯤ ꯈꯪꯗꯦ ꯁꯦꯟꯗꯣꯡ ꯈꯔ ꯋꯥꯠꯂꯁꯨ ꯃꯤꯗꯤ ꯋꯥꯠꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯐꯈ꯭ꯔꯦꯅꯦ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯗꯨ ꯅꯪꯗꯤ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯠꯇ꯭ꯔꯦꯗ ꯏꯅꯦ ꯀꯩꯗꯧꯔꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁ꯭ꯀꯨꯜꯒ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯒꯩ ꯁ꯭ꯀꯨꯜꯗ ꯃꯣꯏꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯗ ꯑꯩꯗꯤ ꯁꯣꯝꯗ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯇꯟꯗꯅ ꯇꯣꯛꯊꯣꯛꯑꯕ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯪꯗꯅꯤ ꯍꯦ ꯏꯕꯨꯡꯉꯣ ꯃꯤꯅ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯁꯨꯛ ꯋꯥꯅꯔꯤ ꯅꯪꯅ ꯑꯗꯨꯛ ꯆꯥꯎꯕ ꯊꯕꯛꯇꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯑꯕ ꯊꯥꯗꯣꯛꯑꯦ ꯏꯅꯦ ꯁꯦ ꯋꯥꯔꯤ ꯇꯧ ꯂꯩꯔꯦ ꯐꯝꯃꯣ ꯆꯥ ꯊꯛꯁꯤ ꯅꯠꯇꯦ ꯏꯅꯦ ꯆꯥꯒꯗꯤ ꯊꯛꯆꯔꯔꯣꯏ ꯍꯩꯃ ꯌꯥꯗꯦ ꯊꯛꯁꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯄꯤꯔꯛꯀꯦ ꯍꯥꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯅꯦꯅ ꯑꯣ ꯃꯝꯁꯤꯜꯂꯛꯑꯅꯤꯌꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯤ ꯌꯣꯝꯕꯤꯗꯣ ꯑꯗꯨꯒꯤꯗꯨꯝ ꯍꯣꯠꯅꯕꯤꯍꯧꯔꯣ ꯑꯩ ꯅꯣꯡꯃ ꯂꯥꯛꯑꯒ ꯊꯛꯂꯒꯦ ꯆꯥꯗꯣ ꯍꯩꯃ ꯆꯟꯕꯤꯒ ꯄꯥꯛꯄꯤꯒꯁꯨ ꯌꯧꯔꯛꯑꯦ 이마 마니 라미로. ꯍꯣꯏ 이제 ꯁꯨꯝ ꯂꯥꯛꯑꯝꯃꯤꯕ ꯇꯥꯝꯅꯦ ꯀꯩ ꯆꯥꯔꯒꯦ ꯑꯣ ꯆꯥꯔꯔꯣꯏꯌꯦ ꯅꯣꯡꯃ ꯆꯥꯔꯒꯦ ꯀꯩꯅꯣꯅꯦ ꯇꯥꯃꯅꯦ ꯑꯝꯇꯪ ꯂꯥꯛꯄꯅ ꯈꯟ ꯂꯩꯔꯤꯅꯦ ꯑꯩꯗꯤ ꯊꯕꯛ ꯈꯟꯕꯒꯤ ꯌꯥꯍꯧ ꯉꯟꯕꯤꯗꯨꯁꯨ ꯅꯣꯡ ꯉꯥꯟꯈꯤꯗ꯭ꯔꯕ ꯀꯩꯅꯣ ꯑꯗꯨꯝ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯑꯣ ꯅꯪꯅ ꯑꯣꯏꯅ ꯄꯤꯖꯕ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯅꯪꯅ ꯑꯣꯏꯅ ꯅꯪ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯏꯁ ꯌꯥꯗꯦ ꯇꯥꯃꯅꯤꯅ ꯍꯥꯟꯒꯗꯕꯅꯤꯀꯣ ꯂꯤꯛꯀꯅꯨꯀꯣ ꯑꯉꯥꯡ ꯅꯪ ꯑꯩ ꯊꯕꯛ ꯇꯣꯛꯑꯦ ꯔꯤꯖꯥꯏꯟ ꯇꯧꯔꯦ 이마. 가리기 리자인 떠리번 마니 능데.
ꯑꯁ ꯃꯑꯣꯡ ꯌꯥꯝ ꯇꯥꯗꯦꯗ ꯃꯣꯏꯒꯤꯗꯣ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯆꯥ ꯊꯛꯈꯤꯁꯦ ꯍꯥꯏꯔꯒ ꯍꯣ ꯃꯝꯃꯦ ꯃꯝꯗꯧꯔꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯆꯥꯛ ꯆꯥ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥ ꯊꯛꯆꯤꯜꯂꯗꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯣꯡꯃ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎꯀꯣ ꯍꯣꯏ 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 ꯀꯣꯏꯔꯛꯀꯦ ꯆꯠꯂꯦꯀꯣ ꯑꯣ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯣꯛꯏꯌꯦ ꯍꯩꯃꯥ ꯁ꯭ꯀꯨꯜꯗ ꯀ꯭ꯋꯥꯇꯔꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯤ ꯋꯥꯠꯄꯅꯤꯅ ꯇꯣꯛꯊꯣꯛꯑꯦ ꯍꯥꯏ ꯍꯥꯏꯌꯣ ꯃꯤꯅ ꯊꯕꯛ ꯑꯃ ꯐꯪꯂꯗꯤ ꯍꯥꯏꯗꯅ ꯂꯥꯛꯇ ꯇꯤꯡꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯇꯣꯛꯑꯦꯌꯦ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯄꯥꯔꯠ ꯇꯥꯏꯝꯒꯤꯅꯤꯅ ꯃꯥꯒꯤ ꯔꯤꯒꯨꯂꯔ ꯑꯣꯖꯥꯗꯣ ꯂꯥꯛꯑꯝꯃꯅꯤ ꯑꯗꯨꯅꯅꯤ ꯍꯩꯃꯥ ꯑꯁꯦꯡ ꯍꯥꯏꯔ ꯂꯣꯏꯔꯗꯨꯕꯨ ꯑꯗꯨꯅꯤ ꯇꯥꯃꯅꯤ ꯍꯥꯏꯁꯤꯅꯤꯅꯦ ꯏꯃꯥ ꯑꯗꯨ ꯏꯆꯦ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯁꯤꯀꯣ ꯀꯔꯤ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯏꯆꯦꯅ ꯆꯥꯅꯤꯡꯕ ꯑꯃ ꯄꯤꯖꯗꯣꯏꯅꯦ ꯆꯥꯊꯣꯛꯁꯤꯉꯥꯏꯗꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯇꯣꯂꯣꯞ ꯐꯪꯉꯦꯕ ꯍꯥ ꯑꯗꯨꯒꯤ ꯏꯆꯦꯁꯦ ꯆꯥꯛ ꯀꯧꯒꯦ ꯇꯧꯕ ꯏꯆꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯕ ꯐꯪꯉꯦ ꯏꯃꯥ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯑꯣ ꯐꯪꯂꯕꯅꯤ ꯑꯩꯈꯣꯏ HR ꯅꯁꯨ MD ꯅꯁꯨ ꯆꯟꯕꯤꯗꯤ ꯃꯁꯥ ꯅꯥꯟꯕꯒꯤ ꯊꯕꯛ ꯆꯦꯛꯁꯤꯟꯕꯒꯤ ꯌꯥꯝ ꯊꯥꯒꯠꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯦ ꯏꯆꯥꯒꯤ ꯂꯃꯟ ꯇꯣꯜꯂꯕꯅꯤ ꯑꯁ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯡꯉꯤ ꯏꯗꯣꯝꯆꯥꯁꯤꯗꯤ ꯍꯣ ꯑꯩꯅ ꯅꯠꯇꯤꯌꯦ ꯐꯣꯁꯇꯦꯛꯀꯤ ꯇ꯭ꯔꯦꯅꯤꯡꯗꯨꯒꯤ ꯃꯄꯥꯟꯅꯅꯦ